Imphal Ring Road semdanaba Kuki Loop amana ADV da taksinkhre. World Kuki Jo Intellectual Council haiba masana masabu Kuki Jo kangbugi intellectual body amani haiba organization amana Manipur gi chawkhat thawrang gi thabak sing thengtha nanaba oida padaba wahi kaya iduna Asian Development Bank ta cherol pisin duna Imphal Ring Road semgat pagi sanction order kakthat pina bahaijakre. Intellectual body ni hairibo organization asi kanagumba government ki authority amatagi makada register tauba body amata natte mamangda body asina Churachandpur Kangpokpi amadi Moreda akaya toy thoganduna Manipur thugaina bahona ba loiraba matung Manipur gi Imphal mayolda ring road ama sanaba Asian Development Bank na senthang pibadu kakthatnaba semjin sajin ba cherol pisin khibane kilometer yankayumdoi sangna semgat kadava Imphal Ring Road asigidamag ADV dagi lupa crore lising amaga chatret hompuga taruk sanction tawrakhibane adubu kuki gi body asina ADV gi president bo lana lamjing naba thawrang oina semjin sajin ba report Manipur da thogliba irang asigi matangda Manipur gi irang asibu lana mapalda uhanna bo hona re ahan bo oina Churachandpur district ta khulai paiba lamhen tuhen ba singna Manipur sarkar gi forest bid office ama mai thaduna irang asi haurakhe adubu World Kuki Jo Intellectual Council asigi maikaidage Manipur gi communal oiba state sarkar na maitai bu tokhaina taning bagi ihoda phone na sawatle makoina itne Kuki Jo community gi mathakta mamang sahi 2023 gi May 3 dagi landa duna community asi kangkhul muthana bo honai haujiksu Kuki Jo singi mathakta landa bagi thabak chathari haina report pisille matang asida Kuki Jo kanglup ki MLA tara haujik Manipur gi MLA ama oiduna Fangfam thokpa kanaba khudingmak lauduna laibagi mathakta MLA taragi manungda ani amade cabinet minister oide atope MLA nipan na Manipur Legislative Assembly gi member oina leire kana matana resign tawbagi se pisilakpa laite body asina Manipur da thogliba irang asina lan thengnariba kanglup ani khaknatana state asida leiriba miyoi kanglup khudingmak awaba mayok nei haina phongdokle Manipur sarkar na makoida hanthana yengbi haiba maral kaya sire adubu mapandagi irang asiga mari lainana mateng niba matamdade Kuki Jo community khakta da pibi na bahaire state asida khundari ba mipum khudingmak irang asida awaba mayok nei haiba warol phongdoklaga mahausa gi phibam hanjilanduna santi leiba Manipur ama ohenna ba hona ba matamdade maitai gi mathakta yengthibagi warol adumak phongduna leire Asian Development Bank ki president Masat Sugu asagwada iba cherol amada World Kuki Jo Intellectual Council gi maikidagi karigumba ADV na Imphal Ring Road sembagi sanction tawkhiba senfam adu thadorokpa taraga de Manipur da thogliba irang asida Kuki Jo kangbubu genocide chathabada Manipur gi Chief Minister N Biren Singha khaktanatana Asian Development Bank su madugi daita lawgadavani haina kihanbagi warol ama su phongle